Hi, hi mayam. Asidi mayam de yam kanaba information ama share tawrumge bako. AIIMS na lauba nurse ki recruitment gi exam hoji form thaba horabane bako. North set haibado. Nursing officer recruitment ko made eligibility test 10 subo oidone bako. Hande kise form thaba hore in 24 February 2026 ki form thaba hore duga last date sina 16 March oibane bako 2026. Magi post se documentic yame 2551 post oidone. Aduna mayam kanaba silo haninge Manipur lebi bachil now mayam nurses mayam ramsina ko magi second first stage habunga second stage habunga lebani first stage ina date 11 April da oidone 2026 aduga second stage ina 30th April 2026 oidone ado aina se information je pining pegi yam short oina video se samjarapune aduga detail video pambiraga di kana kana thaba yai aduga kamaina thagani aduga kamaina prepare tawgani aduga center na kai kai da pi cp salary gi matang da khangi ba so haibiramo video da comment bibiramo aduga matang ina ai video ma samjarake. Okay, bye.